Friends मैम ngasi gi video si yamna interesting oi gedaba video ne duga ngasi gi maroi na video si da ina मैम da information share taw jadu si maroi na khoi gi football gi matang da hojik FIFA World Cup ki timing oi bani na FIFA World Cup se मैम si yamna interest oi ni yeng na ri ko hoji sa mak sudum yeng jai aduna si gi World Cup si gi matang da video ma ai section ama taw jara ge duga amadुगी मतुंगदा इरान अमदी यूएस अमसुंग इजराइल की मिडल ईस्ट की पाव खरा हापसरगे को दुगा रशिया यूक्रेन की मतंगदसु पाव याम नुंगाई पाव लेरे दुगी सिंगदसु नेक्स्ट बाय नेक्स्ट अदु मैम दा लाक्सगे अदुगा चैनल असिदा नौना चंगबेरे इबाइसिन नाउ सिंगना आइगी चैनल असिबु सब्सक्राइब तौसिनबिरमो अदुदि मखा ताबा होजिक वीडियो अमु हवरसे को याम इंपोर्टेंट ओइबा पार्लोम दे होजि लासे अदुन आर बदा होजि लेरिसे अखोइना ngasi aina मैम दा शेयर तौजगदोइबा FIFA World Cup की मतंग से मसि हजिक हजिक तौरिबा World Cup सिगी असिदि ओइद्रेको हौखिबदा हाइतारे मैमना किंग ऑफ फुटबॉल का हाइनरिबा पेले नाम ताबिरमनि को सिगी मतंग दा बायोग्राफी मतंग खितंग बायोग्राफी खरा मैम दा तमजगेबा हाइदि अखोइना हजिक मैमना उरिसिना क्रिस्टियानो रोनाल्डो अदगी मेसी नि सुमाइना पोर्तुगाल अर्जेंटीना ब्राजील जर्मनी स्पेन नि सटख्रेबको अदो हजिक हजिक लै रिपोर्ट सिगी सिनतबिदा अखोइना हजिक की मतम से नतब हौखिबा टाइमिंग दि यामना फाउ नुपा अमा फुटबॉल की किंग ऑफ फुटबॉल हारगा नुपा अमा लैखिबको पेले से मैम ताबिरमनि उस उबिरमनि अदो खंगदब यारोगसु मैम पुनः खमिनरसि ngasi se ado mahak ke record ngasi phawda kanamsu thuaibu ngamdaba record khara laiyaba pele gi ado sigi matang da I मैम da khara share tawjage ko pele hariba misak se mahak se khoi gi brazil gi sanore mani ado mahak se brazil da 1940 adai da pokhimni ko 1940 da brazil da poe ado gi matung da gi mahak se khoi gi santos fc na club ama da mahak se join tawre yam na hawina masagi yam teenage age tane ko masi ken hojiki club sida mana football sanabigi join tawrise ado ma ki khoi gi world cup ta han boina mani yaw khibase 1958 ta taw khiba khoi gi FIFA World Cup se sida mahak masagi sahi 10 ga tarikh khitang suri ngai da hariba FIFA World Cup sida masi yaw ba hawe 1958 tani ko ai second world war ka loisila pa ki tanja do adai oi duneba aduda mase yaure duga layo phaba mana mani amna performance faza butla kan hariba 1950 ka 8 set sida so brazil na world cup si final low khieba brazil na trophy low khieba ko okay sigi matung de 1958 sigi matung da muka 1962 da taw khiba FIFA World Cup se sigi World Cup sida so mahak na yamna lead role ama lawra kan mahak na faza goal sala kan 1962 da so mahak na yauriba brazil ki team asina FIFA World Cup si lawkhiba trophy lawkhre ko aduge matung da 1970 da tawkhiba FIFA World Cup sida su brazil na ngambe aduna ngasai gi hariba pele se mahak na yaukhiba ngasai gi brazil ki team sida 1958 te gi horaga 1970 fogi marak sida mahak masam yauba FIFA World Cup ahum laksi World Cup lawkhi brazil na aduna ngasi fogu da mahak record se kamai lagi kanda only one and only football player ne bako mahak se di FIFA World Cup ahum se hogi cup lawbu ngamba adugum bas hanaroi haraga de pele khatane ngasi foda to player amata laitrieba aduga masita sunatana mahak ki hogi lifetime hai tare ko mahak na sanari matam da tongan match international match kaya duso mahak na punba goal se lising amagi mathak de goal salaga duman record kya ma thamamai mase adu yam thina du maming laiba mayam so tabiramani ko aduga mahaki maram de hena magi skill sing mayam yengning basing youtube ta gaida sang adum yemu phangmani ko tongan badum channel sing thagan narakne aduga mahak se khogi laikhida se 2022 da brazil da mahak se laikhidre aduga mahak laikhida matung de sunga si phogu so prithvi gi football bu pam jaba mi khudi mangna mahak badum sakna sona dun la inatra मैम तुम रिकॉर्ड तौरी हजिक फौदा सिना फुटबॉल की मतंग लेरे मैम खतंग इंटरेस्ट लेरगदी वीडियो असिबसो लाइक खरा तौबिरमो आई ngasi gi wari sida interest leibasing khedi kana bu khitang phangangade aduga makha da hojik lakadusina middle east ki matang da mix on lake middle east ki war ki matang se lake ko middle east ki oine khoi gi khamenai singarang si poloi khre natra adu khamenai ngarang poloi khi basida ngasi fawda world ki history da hai tare world record oina mahak ki poloi bada mi tin gi basmaina to pakana agumba leader ama fawda ngasi boda mi tin ki di hayaba around 20 million haidi crore ani khara helai khara bigi media khara dana crore ahum hay adu khara madana ani hay ko adu ani dagi tadre ani ahum si marak lai re aduna mi ama siwada mahaki poloi bada crore mi ani crore ani ahum ka tin bai base funeral de program de attend tau habi ta sengna angak pa moirang mani ko ko na sida u da bagi wari khak ta bagi neba aduna mahak si amna dum mayam na nungsi bai tare adu ngarangi ngarang gi ngasai final program sida prithvi pumna khangre bhaibadi iran gi praja mayam se asina laikhidraba khamei nai chu kyami amna musi ge se ngarang gi
ꯐꯤꯅꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯑꯗꯨꯝ ꯇꯥꯈ꯭ꯔꯦꯕ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨ.ꯑꯦꯁ.ꯑꯦꯒ ꯏꯔꯥꯟꯒꯁꯦ ꯃꯈꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡ MOU ꯑꯃ ꯁꯥꯏꯟ ꯇꯧꯔꯒ ꯂꯩꯕꯅꯦꯕ ꯍꯥꯏꯕꯗꯤ ꯄꯤꯁ ꯗꯤꯜ ꯑꯃ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯄꯤꯁ ꯗꯤꯜꯁꯤ ꯑꯩꯈꯣꯏꯒꯤ ꯏꯖꯔꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯊꯨꯒꯥꯏꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯦꯕ ꯍꯥꯏꯗꯤ ꯏꯖꯔꯦꯜꯅꯗꯤ ꯋꯥꯔꯁꯤ ꯂꯦꯞꯄꯁꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯕ ꯏꯖꯔꯦꯜꯅ ꯄꯥꯝꯃꯤꯁꯤ ꯋꯥꯔꯁꯤ ꯃꯈꯥ ꯆꯠꯊꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯖꯔꯦꯜꯒꯤ ꯀꯩꯅꯣꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗ ꯍꯧꯖꯤꯛ ꯑꯦꯅꯥꯂꯤꯁ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯤꯁ ꯗꯤꯜꯁꯤ MOUꯁꯤ ꯀꯔꯤꯒꯨꯝꯕ ꯌꯨ.ꯑꯦꯁ.ꯑꯦꯅ ꯊꯨꯒꯥꯏꯔꯒ ꯋꯥꯔꯁꯦ ꯑꯃꯨꯛꯀ ꯏꯔꯥꯟꯒ ꯇꯧꯔꯛꯑꯒꯗꯤ ꯍꯟꯗꯛꯀꯤ ꯇꯧꯔꯛꯄ ꯋꯥꯔꯁꯤꯗꯗꯤ ꯄꯨꯔꯥ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯁꯨ ꯏꯖꯔꯦꯜꯁꯨ ꯑꯍꯨꯝꯃꯛ ꯌꯥꯝ ꯊꯤꯅ ꯁꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯦꯅꯥꯂꯤꯁ ꯀꯌꯥ ꯑꯃꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯏꯑꯕ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯁꯣꯛꯀꯗꯣꯏꯁꯤ ꯃꯤꯗꯜ ꯏꯁꯀꯤ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯇ ꯍꯟꯗꯛꯇꯤ ꯑꯦꯛꯁꯄꯥꯟ ꯇꯧꯔꯒ ꯃꯤꯗꯜ ꯏꯁ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯃꯥꯡꯒꯤꯗꯗꯤ ꯏꯔꯥꯟꯅ ꯈꯇꯪ ꯊꯣꯝꯕꯅꯤꯗꯅ ꯍꯥꯏꯗꯤ ꯃꯤꯗꯜ ꯏꯁꯀꯤ ꯒꯜꯐ ꯀꯟꯇ꯭री ꯃꯈꯩꯁꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯇꯧꯔꯛꯑꯒꯗꯤ ꯏꯔꯥꯟꯗꯁꯨ ꯑꯦꯇꯦꯛ ꯐꯖꯅ ꯇꯧꯒꯅꯤ ꯍꯥꯏꯀꯣ ꯃꯤꯗꯜ ꯏꯁꯀꯤ ꯀꯟꯇ꯭री ꯑꯔꯕ ꯀꯟꯇ꯭रीꯁꯤꯡꯗ ꯑꯗꯨꯒ ꯑꯔꯕ ꯀꯟꯇ꯭रीꯁꯤꯡꯗꯒꯤ ꯃꯣꯏꯗꯒꯤꯁꯨ ꯑꯗꯨꯝ ꯈꯨꯠ ꯍꯜꯂꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯄꯣꯖꯤꯕꯤꯂꯤꯇꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯖꯅꯦꯜ ꯋꯥꯔ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯦꯅꯥꯂꯤꯁ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯣꯏꯒꯤ ꯗꯦꯂꯤꯒꯦꯁꯟꯁꯤꯡꯗ ꯍꯥꯏꯔꯤꯁꯤ ꯍꯟꯗꯛ ꯇꯧꯔꯤꯕ ꯄꯤꯁ ꯗꯤꯜꯁꯦ ꯃꯁꯤꯁꯤꯃꯗꯤ ꯌꯥꯝ ꯁꯥꯡꯅ ꯆꯠꯅꯕꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯗ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯦꯗꯤꯌꯥ ꯀꯌꯥꯗ ꯐꯣꯡꯗꯣꯛꯅꯔꯦꯀꯣ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯦꯇꯥꯅꯤꯍꯨꯁꯨ ꯌꯨ.ꯑꯦꯁ.ꯑꯦꯗ ꯆꯠꯈ꯭ꯔꯦꯕ ꯑꯗꯨ ꯃꯍꯥꯛꯁꯤ ꯀꯩ ꯈꯟꯅꯗꯣꯏꯅꯣ ꯃꯣꯏꯅꯗꯤ ꯍꯥꯏꯗꯤ ꯋꯥꯔꯁꯤ ꯇꯧꯕ ꯄꯥꯝꯕꯅꯦ ꯃꯣꯏ ꯂꯦꯞꯄ ꯄꯥꯝꯗꯦ ꯄꯤꯁ ꯗꯤꯜꯁꯤ ꯂꯥꯛꯄ ꯄꯥꯝꯗꯦꯕ ꯑꯗꯨꯕꯨ ꯉꯁꯤꯁꯦ ꯑꯃꯨꯛꯀ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅ ꯀꯧꯔꯒ ꯅꯦꯇꯥꯅꯤꯍꯨ ꯆꯠꯈ꯭ꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯈꯔ ꯑꯃꯗꯤ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯃ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯒꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯏꯠꯇ ꯄꯥꯎ ꯈꯔ ꯂꯥꯛꯁꯦ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯄꯣꯠꯁꯤ ꯂꯥꯟꯁꯤ ꯇꯧꯔꯛꯄꯁꯤ ꯃꯌꯥꯝ ꯁꯨꯝ ꯈꯪꯉ ꯄꯣꯠꯅꯤ 2022ꯒꯤ ꯐꯦꯕꯋꯥꯔꯤꯗꯒꯤ ꯍꯧꯔꯛꯄꯅꯤꯀꯣ 22ꯒꯤ ꯐꯦꯕꯋꯥꯔꯤꯗ ꯍꯧꯖꯤꯛꯄꯨ ꯇꯧꯕꯁꯤ ꯐꯅꯌꯥꯝ ꯀꯨꯏꯔꯦ ꯅꯠꯇ꯭ꯔꯥ ꯋꯥꯔꯁꯤ ꯇꯧꯔꯛꯏꯁे ꯑꯗꯣ ꯁꯤꯗ ꯁꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯃꯛꯇ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯤꯂꯤꯌꯟ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯒꯤ ꯌꯨꯀ꯭ꯔꯦꯟ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯥꯔꯃꯤꯁꯤ ꯃꯤꯂꯤꯌꯟ ꯑꯃꯒꯤ ꯃꯊꯛꯇ ꯁꯤꯈ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯃꯦꯗꯤꯌꯥ ꯀꯌꯥꯗꯁꯨ ꯐꯣꯡꯗꯣꯛꯑ ꯂꯩꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯏꯠꯇ ꯗꯣꯟꯕꯥꯁ ꯔꯤꯖꯟꯁꯦ ꯃꯁꯤꯁꯤꯃꯗꯤ ꯀꯝꯄ꯭ꯂꯤꯠ ꯑꯗꯨꯝ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯈ꯭ꯔꯕꯅꯦꯕꯀꯣ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯅꯨꯡꯁꯦ ꯑꯌꯥꯝꯕ ꯐꯅꯌꯥꯝ ꯂꯧꯁꯤꯟꯈ꯭ꯔꯦ ꯀ꯭ꯔꯤꯃꯤꯌꯥꯗꯤ ꯍꯥꯟꯅꯗꯒꯤ ꯂꯧꯔ ꯂꯩꯔꯦꯗꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯗꯣꯟꯕꯥꯁꯀꯤ ꯁꯦꯛꯁꯟꯁꯤꯃ ꯌꯨꯀ꯭ꯔꯦꯟꯗ ꯔꯁꯤꯌꯥꯅ ꯂꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯧꯕ ꯇ꯭ꯔꯦꯟꯗꯤꯡꯗ ꯂꯥꯛꯏꯁꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯏꯠꯇ ꯃꯈꯣꯏ ꯍꯥꯟꯅ ꯄꯥꯏꯔꯝꯗꯕ ꯗ꯭ꯔꯣꯟ ꯈꯔ ꯍꯟꯗꯛ ꯄꯥꯏꯈ꯭ꯔꯦꯕ ꯑꯗꯣ ꯃꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯅ ꯁꯦꯝꯒꯠꯄꯅꯦ ꯍꯥꯏꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯟꯁꯦ ꯁꯤꯅ ꯑꯃꯨꯛꯀ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯒꯤ ꯃꯐꯝꯁꯤꯡꯗꯤ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯋꯥꯔꯤꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯃꯦꯗꯤꯌꯥꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯔꯤꯌꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯋꯥꯔꯁꯤꯁꯨ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝ ꯆꯠꯈ꯭ꯔꯦꯕ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯐꯤꯕꯝꯗꯨ ꯑꯣꯏꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯍꯥꯟꯅ ꯇꯧꯔꯝꯃꯤꯁꯤꯅ ꯔꯁꯤꯌꯥꯗꯒꯤ ꯈꯛꯇꯪ ꯑꯌꯥꯝꯕꯅ ꯌꯨꯀ꯭ꯔꯦꯟꯗꯤ ꯑꯦꯇꯦꯛ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯀ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯑꯦ ꯑꯗꯣ ꯌꯨꯀ꯭ꯔꯦꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤ ꯃꯔꯨꯑꯣꯏꯅ ꯃꯣꯏ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯒꯅꯤꯀꯣ ꯑꯗꯨꯒ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯒ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯤꯁꯤ ꯃꯣꯁꯀꯣꯗ ꯂꯩꯕ ꯍꯥꯏꯗꯤ ꯃꯣꯁꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯔꯁꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜꯁꯦ ꯁꯤꯗ ꯃꯣꯁꯀꯣꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤꯅꯦꯕ ꯑꯗꯨꯒ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟꯁꯤꯡꯅ ꯂꯩꯕ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡ ꯀꯩꯀꯥꯗꯕꯨꯗꯤ ꯑꯦꯇꯦꯛ ꯇꯧꯕ ꯋꯥꯠꯂꯦꯕꯀꯣ ꯃꯔꯨꯑꯣꯏꯅ ꯑꯣꯏꯜ ꯐꯤꯜ ꯑꯗꯒꯤ ꯏꯌꯥꯔꯄꯣꯔꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯌꯥꯔꯄꯣꯔꯠ ꯃꯣꯏꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯈꯥꯝꯗꯨꯅ ꯊꯝꯃꯤꯕ ꯑꯗꯨꯒꯤ ꯃꯐꯝꯁꯤꯡꯗꯤ ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯀ꯭ꯔꯦꯟ ꯑꯦꯇꯦꯛ ꯇꯧꯔꯤꯁꯤ ꯁꯤꯗ ꯃꯤꯂꯤꯇꯔꯤꯒꯤ ꯃꯐꯝꯁꯤꯡꯁꯤꯗꯅꯦꯕ ꯑꯗꯨꯒ ꯄꯦꯇ꯭ꯔꯣꯂꯤꯌꯝꯒꯤ ꯃꯐꯝꯁꯤꯗꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯉꯁꯥꯏꯒꯤ ꯌꯨꯀ꯭ꯔꯦꯟꯅ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯑꯗꯨꯒꯤ ꯔꯁꯤꯌꯥꯅ ꯑꯃꯨꯛ ꯁꯥꯎꯔꯒ ꯔꯁꯤꯌꯥꯅ ꯑꯃꯨꯛ ꯍꯜꯂꯒ ꯑꯃꯨꯛꯀ ꯌꯨꯀ꯭ꯔꯦꯟꯅ ꯇꯧꯔꯛꯏꯗꯨꯒꯤ ꯗꯕꯜ ꯇꯥꯏꯝ ꯇ꯭ꯔꯤꯄꯜ ꯇꯥꯏꯝꯁ ꯍꯦꯟꯅ ꯀꯟꯅ ꯑꯃꯨꯛꯀ ꯌꯨꯀ꯭ꯔꯦꯟꯗ ꯑꯃꯨꯛꯀ ꯂꯥꯟꯁꯤ ꯑꯃꯨꯛ ꯇꯧꯁꯤꯟꯕꯅꯦꯕ ꯍꯥꯏꯗꯤ ꯀꯥꯞꯁꯤꯟꯕꯅꯦꯕ ꯑꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯃꯅꯨꯡꯗꯗꯤ ꯑꯃꯨꯛꯀ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯤꯕꯒꯤ ꯄꯥꯎꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯒꯤ ꯂꯣꯏꯕꯒꯤ ꯋꯥꯔꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯁꯤꯟꯅꯅꯕꯒꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯈꯣꯠꯄꯒꯤꯁꯨ ꯀꯩꯝ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯇꯤꯟꯅ ꯍꯥꯏꯕꯕꯨꯗꯤ ꯂꯩꯈ꯭ꯔꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯅꯦꯇꯣꯗ ꯆꯪꯕꯒꯤ ꯄꯣꯠꯁꯦ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯌꯨꯀ꯭ꯔꯦꯟꯅ ꯊꯥꯗꯣꯛꯑꯒꯗꯤ ꯑꯩꯈꯣꯏ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯋꯥꯔꯁꯤ ꯂꯦꯞꯀꯅꯤ ꯍꯥꯏꯕꯗꯤ ꯄꯨꯇꯤꯟꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯍꯥꯏꯕ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯨꯕꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯣꯏꯅ ꯅꯦꯇꯣ ꯗꯥꯏꯔꯦꯛ ꯊꯥꯗꯣꯛꯄꯒꯤ ꯄꯥꯎꯁꯦ ꯃꯈꯣꯏꯅ ꯌꯥꯅꯤꯡꯗꯕꯖꯥꯠꯅꯤ ꯅꯦꯇꯣ ꯖꯣꯏꯟ ꯇꯧꯅꯤꯡꯕ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯃꯈꯣꯏ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯅꯦꯇꯣꯁꯤ ꯖꯣꯏꯟ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯀꯟꯐꯥꯔꯃꯦꯁꯟꯗꯤ ꯄꯤꯗꯦꯕꯀꯣ ꯑꯗꯨꯅꯅꯦꯕ ꯍꯧꯖꯤꯛ ꯇꯛꯅꯔꯒ ꯔꯁꯤꯌꯥꯒꯤ ꯌꯨꯀ꯭ꯔꯦꯟꯒ ꯇꯛꯅꯔ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯤꯗ ꯁꯤꯕ ꯌꯥꯝ ꯁꯤꯔꯦ ꯇꯥꯛꯄ ꯌꯥꯕ ꯇꯥꯏ ꯃꯥꯡꯕ ꯌꯥꯝ ꯃꯥꯡꯉꯦꯀꯣ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯄꯣꯠꯁꯤꯗꯁꯨ ꯑꯗꯨꯅ ꯃꯐꯝ ꯃꯐꯝꯁꯦ ꯍꯧꯖꯤꯛ ꯁꯥꯟꯇꯤꯒꯤ ꯃꯐꯝꯁꯤ ꯁꯥꯟꯇꯤꯒꯤ ꯄꯣꯠꯁꯤ ꯀꯟꯇꯤꯅꯦꯟꯁꯤꯡꯁꯤ ꯏꯂꯩ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯑꯃ ꯂꯣꯏꯈꯤꯕ ꯑꯃꯃꯨꯛ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯗꯣ ꯑꯩ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗꯁꯨ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯑꯩ ꯍꯜꯂꯒ ꯍꯥꯏꯗꯅꯁꯨ ꯃꯌꯥꯝꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯃꯌꯥꯝꯅꯁꯨ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯒ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯗꯤ